Modi ki Khongchat ki Mangoinana UNC na Lallon Etik ki pochai sing Puthok Pusin tawba Thingba Houkhre Indo Myanmar ngai paringda Manipur ga Myanmar ga taina basarukta BJP lengak na sana halamba free movement regime lokthokkiba amasung ngai paringda sambal khabagi thabakpu akanba maongda yaningda phongdorakliba United Naga Council amasung Naga Phuruk ki tongan ba CSO singi mihut singa makogi demand asiki matangda mamang thagi kuntarukta Home Ministry officials singa Delhi da unaduna mifam pangthokpada yanaba puraktabadagi demand ani sigi taksilladuna ngarang numidang amasung ngasi ayuki lonaba ahing nongyai Manipur naga taba area singda Lallon Etik ki pochai sing Puthok Pusin tawba thinjillagani haina UNC na tha asigi ahumda lakthokibagi matungina khongjang asi jangsinba Houkhre ngarang ahing nongyai haurakkiba khongjang asina maram oiraduna Imphal tamna tongan ba potlam sing puduna lakhiba loaded truck chamagi mathakta mauget lansilakpa ngamdana panduna leikhre UNC na khongjang asi jangsinlagani haiduna lakthokibadagi akaknaba puruk amakhak tanatana naga puruk ki tongan ba CSO singna su mapung phana sawatkani haibagi wafam phungdoknaba leikrabani mamang thagi kuntarukta UNC gi president lusingduna naga CSO singi mihu singna New Delhi gi Bandara Park ta leiba 20 subsuba niyam bharat ki makta makhlgi demand ani sigi mari leinana mifam pangthokibani mifam maduda Home Ministry ki official singbo ministry asigi advisor North East AK Mishrana lusingkibani adumoina magnakal anina demand asigi matangda yasinaba warishin purakpa ngamdriba matungda demand asi takseladuna ngarang ahing nongyai ki khongjang asi jangsilagani haiduna lakthokibani matang sida panba yabadi UNC amasung Naga Phuruk ki CSO singna Home Ministry official singa New Delhi de faminaduna mifam pangthokjingagi Mangoinana Governor AK Balaga su Raj Bhavan da unakibani makoina Governor da memorandum ama pisingkibaga loinena atuba matamda makoigi demand ani sigi matangda Home Ministry ga official singa unanaba sinbiyu haikibani Mihusing asigi apamba matung ina Governor na lakhalakpa thabakki manung chana UNC na lusingba Naga Phuruk ki tongan na mihut 13 na Home Ministry official singa unakibani adubu nakal ani gi marakta yasinaba puraktabadagi mifam adugi mihusing pawa punna photo naminarakidabani UNC na mangtharaka Naga Phuruk ki CSO singna Sagatnarakuna matam kaktana chatharakliba Lallon Etik ki pochai sing Puthok Pusin tawbada atingba pibagi khongjang ase May 2012 dagi haurakkiba Manipur gi lan asigi khudong chaba laroduna kuki job Phuruk ki territories singna Manipur gi state amadi national highway singda maitei Phuruk ki miyoi sing kathokasin tawba thinguna laklingei gi chairektani loinena khongjang asigi matangda Chandel Naga civil bodies sing amasung DMC na tholakpa cherol amada UNC na mangjin thaduna jangsilakliba khongjang asida Chandel gi Naga bodies sing gi sector unit sing amasung district monitoring cell na sarugyaki amasung taliba demand ani si phangdriba phawba jangsinnaba wareps lokre hairi Purupumna mangnasu khongjang asida sawarpiu haiduna khongjang asi ingtapa amasung Naga miyam amasung makoigi maramda ngak senabgidamakta jangsilakpa khongjang ni hairi amaromda Chandel da leiba dukan phamliba miyoi singna khongjang asi khudong chaba lauduna pochai singi maman hengatna yolabadi chap chaba chairak pigani haina su phongdoraklei Police na Thingba piraba su free movement hollo haiba khongjang sengmai de chatari tha asigi marida Manipur amasung Union lenga kimyu singa su taunari ba kuki Milton Singh mihu singa nahona na agreement ama khuyek pinabaga loinena suge agreement chahi ama sangdok halakhiba amasung kuki jo council na Imphal Dimapur lambida mahoksagom free movement hollagani haina phungdokraba matungda imagi maira People's Progressive Alliance amasung sengmai kanba nupi lup na singbagi miyamna sarugyaduna highway asida Purupumnamaki miyoi sing free movement hollo haiduna jangsilakhiba khongjangbo police na atingba pinaba honaraklabasu makhatana chathakre ngarang numidang pung 8 rom tarakpada khongjang loisingna chak charingai da sengmai police ki team amana khongjangda nongsang authoknabagi sisinaba polam sing sidharaga punaba honarakpadagi maira paibi singna mulhaukhibani aduga ngasi su khongjang makhatana jangsinkhibani sengmai police ki makaidagi khongjang asida DC gi ayaba yaude haiba wafam phungdoraki Prime Minister ki Khongchat sina Manipur gi ingtapa purakpada achawa mateng oigani TS Biswajit Prime Minister Narendra Modi na state sida lakoidabagi maram leite mahak sungsoi soidana laklagani mahaki Manipur Khongchat asina lamdam sida tangdu leitaba ingtapa purakpada achawa mateng oirgani haina Thongju SC gi MLA Thongam Biswajit na phongdokre wafam masi ngarang Imphal East District ki Khongmanda leiba Social Workers Congress SWC की ऑफिस की नौना महाकी लोकल एरिया डेवलपमेंट फंडगी साबा ऑफिस की अनि सुबा फ्लोर शंगाबगी थोरमदा अतोइबा मिथुंगलेन ओइना सरुग्यारदुना फोंदोखिबनी थोरमसिदा खोंगमन जीपी की एक्स प्रधान मोरांगथेम ओंगबी नुंगसिरै अमदी SWC की प्रेसिडेंट
Athokpam Birendra Mathangsina Akanaba Mitung Amadi Thoramapu oina sarugyake MLA na makata na haikibada Lamdam sida aikoina ngasi awaba mayoknariba nuaitaba thongdok kaya thengnariba si khangawdana thokiba violence ki thongdok aduna ingtapagi Khalkai Tarakibadagini, Imung Amata the Laminari Basing, Kaidaway Kanarakani Hibasidi, Hana Kangba Hibasi, Lunatokane, Adubu Ingtapa Purak Nabadi Kana Honare, Lebaki Awa Anatarakpada political party, Kenabatamdana, Amata Oina Levinaduna Mateng Pangase, Lebaki Luraba Matamda, political Joiba, Kudong Saba Lobaki Mahuta, Ingtapa Purak Nabagila Biromda, Kuting Tokpirao, Lebaki Awa Tanzada, political Kudong Saba Lauraga, Miyamda Hu Chaiban Akaidonunda. Afaba purak loy lamdam sibu sakhotpa amade afaba mai kaida purak na bohana bada BJP na kaidau nungda mai leiduna leche loy amaromda paumising na hangba wahangi pakumpira duna MLA na hakibada Prime Minister na Manipur laka dawriba sina lamdam sigi tangdu leitaba ingtapagi phibam purak pada asawa mateng oigere mahakna langloi dabagi maram leite soidana lakani adumoina matang matam na maram oiraga lakpa laktaba haibada amani Matam sana sa thokasin yadaba amadi pre-movement yadana layrambasing sa thokasin janaba lengang na pakaliba thausil thorang kaya sida pongning thogase amaromda Prime Minister da BJP gi MLA na kari thamgadage hangbada Popular Ministry leitabani hojikti party gi makada leibanina makoina soidana kaurakhini khale matamduda miyamgi interest da party da isagi oiba wafam kaya phatkani haike Vice President Gimikal the NDA Gimirep CP Radhakrishna Namai Pakle, Houkhre July Konmathoidagi Houkhre Parliament ki Nongzu Mifam gi Hobunumita, Rajya Sabha gi Chairman Su Oidiba, Vice President Jagdeep Dhankharna, Pham Asidagi resign Tokibadagi Mahaki Mahut Mensinabagi Damal, Ngarang Pangtokhiba Lebak Asigi Vice President Gimikal da BJP na Lusingba, NDA na Puthokpa Mirep CP Radhakrishna Namai Pakle, Mikal Asida Mahakna Congress na Lusingba, INDIA gi party sing amasung NDA da yaudaba party sing na sagatpa Supreme Court of India gi Justice oiramba B Sudarshan Reddy ga lamba tawna khibane Jharkhand ki Governor Soidiba CP Radhakrishnan amasung Justice B Sudarshan Reddy gi laibak lem nabgidamal ngarang ayukta gi horaduna anouba Parliament building gi room number 101 da polling booth oiduna bot hadaba hauke Rajya Sabha gi Secretary General PC Madina Returning Officer oiduna Lok Sabha gi member chongagani phu homdoi amasung Rajya Sabha gi member chanigani phu manga puna mikal asigi dama electoral college ta yauba elected Satre Kamarfu Nipan bu bot hadaba yabagi kudong saba peke ngarangi mikal asigi bot hadaba yabagi matam hegyorokpaga Prime Minister Narendra Modi na ihan hana bot hadake mahakna Kiral Rijiju Arjun Ram Meghwal Jitendra Singh amasung L Mugana Singh ba Union Minister Shingalona lake angan mamatamda lakuna bot hadakiwa Singh manungda Rajnath Singh Amit Shah Rajya Sabha ki Deputy Chairperson hyriba amasung masagi chahi marfutara nithoi suraba hanagi Prime Minister HD Devagora yauke Devagora di wheelchair da lakuna bothadake aduga ngarang pangthokhiba mikal asida bothadanabai damakta BJP ki Union Minister Nitin Gadkari ga Rajya Sabha da opposition leader soiba Congress President Malik Arjun Khage ga polling booth tamna khusamaduna lakpa miyamna okay nungtin pung mga phawa bothadanaraba matungda ngarang numidang secret ballot ki khuthangda pangthokhiba mikal asigi bot masing thibada NDA gi CP Radhakrishna na apunba bot tamriga yankhani phanglaga mahakka lamba tawna kiba opposition gi Justice B Sudarshan Reddy dagi bot tamga yankhani hena namai pake mahakna lebak asigi taramanga suba Vice President oiregani panba yabadi ngarangi mikhalda MP taran mari bot thadaba lakide aduga bot taramanga na invalid oire haidna returning officer na laktoki Khongchat ki mayokta petition fine tawrakhiba BJP worker bu idina takhatkre Congress usingba Rahul Gandhi asi British citizen ne hairda Rahul ki citizenship po wahang taraduna Allahabad High Court ta petition fine tawrakhiba Karnataka gi BJP worker amabu ngarang Enforcement Directorate ED na wahang tawduna amadi mahaki statement record tawduna takhatkre petition fine tawrakhiba BJP worker as Biganes pu idina Foreign Exchange Management Act FEMA Section 37 gi makada saman tawguna mahakna fongdorak libawa pam sing adugi mari leinaba document sing evidence kalona na pikhalakadabani haike maduda as Biganes na mahaki mapamda Rahul Gandhi ase British citizen ni haibagi matik saba evidence amadi document na singba lei hairakpada idina leirabadi pikhalaklo hairubada Biganes na document sing adu processing tori haina khumlake Foreign Exchange law khongaw nabagi complaint sing ase idina paiduna lakibani